ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁꯝꯕꯤꯠ ꯄꯇ꯭ꯔ ꯑꯃꯁꯨꯡ ꯂꯣꯛ ꯁꯚꯥꯒꯤ ꯃꯦꯝꯕꯔ 3 ꯄ꯭ꯔꯦꯁ ꯀꯥꯎꯟꯁꯤꯜꯗ ꯅꯣꯃꯤꯅꯦꯠ ꯇꯧꯈ꯭ꯔꯦ꯫ Congress member Sasi Tharuna Luchingba mihut kangbu mana ngarang Panamagi President George Raul Mulina unakre. Manipur da haukiba pung kunmari dagi leftana nong chuba dagi mafam kaya ising thumjile. CSO sing punsin lo punsin drabade khongjang amata saruk yaroi haina kutma mayang infana thadorak pachero amada phongdorakle. Amadi India da COVID naba miyoi lising ama henkre. Kurumjari, Mami TV na santok chaba Manipuri pau midyang tabiri basingbo, ELANGBAM DILPARANI CHANU na taram na okchori pau santok na pijari. Lok Sabha ki Speaker Om Birla na BJP ke luchingba Sambit Patra yaung na House ki member ahumbo Press Council of India PCI da nominate tawkre. Om Birla na nominate tawkiba atopa miyoi ani adude Shiv Sena ki member Naresh Maske amade Congress ke member Kalicharan ne. Mamang da Rajya Sabha ke Chairman Jagdeep Dhankar na BJP ke member Sudhanshu Trivedi amadi Brisland bu Press Council ge member sing oina nominate tawkrabani. University Grant Commission na Jawaharlal Nehru University dage Ambini ke Mohaptra amasung Bar Council of India na makhoi ge Chairman Man Kumar Misar bu PCI da nominate tawkre. Sahitya Academy na makhoi ge Secretary ke Srinivas Rao by PCI da nominate tawke. Press Council of India sige Chairman amasung member kungani pa na saba body ne. Member kungani-pan asigi manungda taraga hundoina working journalist represent tawri tara hundoy asigi manungda taruk amade pau se singi editor singna oide aduga lemhauriba taret aduna editor nataba working journalist singna oide council asida parliament ki house ani represent tawduna member manga yaure member manga asi ahum amana Lok Sabha gi speaker na nominate tawba aduga ani amana Rajya Sabha gi chairman na nominate tawbuni haide. Congress member Sasi Tharuna Luchingba mihut kangbu amana ngarang Panamagi President George Raul Mulino Rashtrapati Bhawan-da unakre. Pakistan na saugatpa terrorist ke thaung singge matangda khanghanaba malem ge lebak singge luchingba singa unabagi saruk khongchak ama oina Sasi Tharuna Luchingba mihut kangbu asina Panamagi President ga unakhibani hairi. Mahakna Panamagi External Affairs Minister ga so unaduna Operation Sindur da sekraba terrorist singge aroiba mathong mangam pangthokpada Pakistan lanmi ge makok thongba official sing saruk yakhiba aduge photo sing utki. Manipur da haukiba pung kunmari dagi leftana nong chuba dagi mafam kaya ising thumjile Technopol district ke ngamkhai gi more da chamaga ani gi mathakta nong suduna khwai dagi wangna nong chuba district oire Imphal West ki so manung chana kakwa dagi singjamai fawge national highway gi saruk sing ising thumjin khibadagi lambi asida sathok chasin tawriba miyamna chauna khudong chadaba mayoknare mafam asi nong chuba khudinge ising thumjin bagi thokdok haukhiba chahi anirom dagi thoktuna lakpani lambi asigi nak yetta leiriba iram nala sing sembagi thabakta kyarak hana pakhat khiba leikre aduma pupung khara leptana nong chubada ising thumjin bagi khudong chadabadi haujik su mayoknari hairi masida mari leinaba singna midyeng changbiu haina mafam adugi miyamna lengaki pungning singsilakle Amaromda ngasi Ukhul district ta landslide thokle hairi district asida su haukiba pung kunmari da leftana nong chubadagi khudong chadaba kya mayoknari hairi
CSO sing punsillo punsin rabade khongjang amata saruk yaroi haina Kuman United Clubs and Maira Paibi Association Kutma Mayang Infana Thadorakpa Cherol Amada Fungdorakle Manipurda Kundaminari by Yelho Missing Tamoida Taxi Soliba 3rd May English Sing Aniga Kunga Humdoige Chin Kuki Narco Terrorist Singe Lamho Saro Langil Lan Chahi Ani Mapung Fakre Hauzik Fawuda Indigenous People Singe Tamoida Ningdon Pomba Aikoi Masel Ningri Takatnaba Natana Thoidokpa Tongjaba Natraga Oja Oithakpadi Karisu Laite Masida Delhi gi BJP gi Luchingba Singge Punglonda Angang Machagum Talmen Chadana Jagoi Saba Makai Saraga Mangol Tainariba Matik Magul Leiraba Amagi Mihut Sing Asiso Aikoigi Lemjana Fam Oiribra Wahang Oina Asum Leiri Asigumba Tanza Sida Manipurda Leiriba CSO Sing Imalub Singi Wafam So Kupna Nainada Bayaraktre Lakliba Wahangde Iramdamgi Yaifanaba Matamgi Mari Lainaba Sarkarda Asoiba Aranba Tauhaningba Mayam Ado Kut Tinduna Tauhanaba Pressure Group Ama Oina Legadaba Singna Amaga Unaba Faminaba Yadabagum Amana Amagi Kudong Chaba Munkigatabagi Matagum Natraba Layong Kangdaba Laina Amana Nabagum Punsilu Yadnadriba Asini Kukma Mayang Infana Ngaglibade Aduga political party leaders Singi Mahila Mandal Youth Front Sing Lebaki Oiba Irang Asida Tamoi Singna Saruk Yaribra Amadi Makoigi Nungi Oiba Wakalona Karino Haiba Asiso Maru Oiba Kupna Kanagadaba Yadraba Hiram Amasu Oide Makoi Ngasi Fawada Makoi party Singi Tabak Thoram Tauzaba MLA Singna Haiba Injaba Natana Irebaki Damag Mangjil Thana Tolakpadi Atang Bani Haina Su Fungdorakli India Lenga ki Ministry of Health and Family Welfare ki matung ina tha sigi kunga taruk fawbada lebak asida nauna sandorokliba COVID-19 laitet asina naraba miwai lising amaga supna tara sukre haire Omicron ka manaba layong utpa anova variant sing ase medical experts sing na phongdorakibada miyam na chahi khudingi nariba common cold flu ga layong manai haire COVID case hengkalakpaga loinana lengak na anova variant sing asina Miyam da soholaktana ba amade mipaiba pohandana ba variant asige transmission mapungfana surveillance tawre hauzik fawuda India da naba thengna khraba Omicron gi subvariant adude LFXXFJ JN1 amadi NB 1.8 ni authority singna so situation ase control gi makhada leire haire Tara Subai State Thake Aquarium Exhibition Cum Flower Show ngasidagi DM University Campus Talaiba Manipur Science Aquarium da hauragani haire Manipur Science and Technology Council Mastech amasung Aquarium and Floriculture Entrepreneurs singna punna sinba tharamda Science and Technology ge Joint Secretary Chingakham Chasi Devi Science and Technology ge Director Homila Honggrey amasung Mastech ki Director Dr. KH Rakesh sarukakani haire Numit Tare ni Sathagadaba exhibition asida lamdam asige mahaushadagi layraklaba nga makhal sing amasung lay sing utkani Manipur, Nagaland, Assam, Mizoram, Tripura, Meghalaya, Karnataka, Tamil Nadu amasung Puducherry ki mafam kaya da ngasi akan manong churaba yai haina India Meteorological Department na khanghalakli awang nongpok Bharat ki mafam kaya da lakliba numit taruk ni asida akhak arawaloin na mayai waraftagi akan manong churaba yai haire kha nongchuktagi haurakpa kumgi nongna Manipur da su haukiba numit kharni asidagi mayai warap nongchuba leptre nong taba sina maram oidna state asigi akutpa mafam kaya isingna thumjile India Meteorological Department Infant Center ge Senior Scientist ke Ambedkar gi matung ina state asiki kha thangba saruk singda akan banong churaba yai haire
Mizoram Lengaki Disaster Management and Rehabilitation Department na thokpa cherol amada India Meteorological Department Resonance Center Guwahati amasung Meteorological Center Aizol na Mizoram gi mafum kayada nungshit amasung akak araw yauna akan banong chugani haidi masigi yenglaga seksing thaurang oina Mizoram gi mafum singda leiba school sing ngasi suti thadokre haidi Laithagol Lamjing Luf LLL Kakching Laithagol Leikaina Ngasi dagi Bosem Kosem amadi CBSC na lawba High SLC Higher Secondary Examination Class 10 amadi 12 ki examination singda First Division da mai paklaglaba mahayroi singda manapi na pukning thogotkre mahayroi sing na manapi bagi thoram ama ngarang Kakching Laithagol Leikai gi maira sangda pangthokre Lekai asigi ahal sing Ketrimayum Manglem, Ketrimayum Chauba, Ketrimayum Achongna, Thoram Mapusing Odina Pangthokiba, Thoram Aduda, Mahayroi Taraga Mathoida, Selgimana Amadi, Achamba Kudul Tamdana Pukning Thogat Ki Hairi. Kanauma Powam na Lady Mapamdo, Magi Center way. Prithivi Matum Tama Matamda, Lammatai Lake, Lammaya Lake. Lammaya Hydori Churen, Lady Bemidun Chocolate Matam, Lady Bemidun Single Matam, Moida capability Larpon Mito, Adur Madu Lammaya. Nasi Lab the Lab of Jagada, Ekoi, Diplomats Lamat in the centralized way. Singapore Masagi production Lupamali. Kariamita Lake. Ngasi industrial hub oiraga karai dei karai yo aduna isa matik tar di aine legi mafam do centralized isa matik tar no hono ga sima number 1 batang da live ai itom poponi itom da sigi do ni maraksida ngamba society ira kariyo ai gi ngamba khara to ai gi duty responsibility mai pa gi sulai isini naw gi sulai kairo lai kai gi sulai isa gi yum semdana lai kai semda ya te Laikai Semdana state Sembangamo, state Semdana country Sembangamana. Kanauma Powam DM College of Teacher Education DMCTE Infana Tatariba NUN Community Contract Program Manung Chana Horticulture Department ga Kusamaduna Ngarang Nomagi Oiba Mushroom Cultivation Amade Chocolate Sem Sabagi Matangda Demonstration cum Interaction Program gi Thoram Pangtokre College asigi Zubli Hall the Pangtokiba Thoram Aduda Mission for Integrated Development of Horticulture MITvPRIMETIMEenglishnews Mission Director Sungkung Pamay DMCTE gi Principal Dr. Konika Khuraijam Amadi IQAC Coordinator Dr. Anita Kangabamna Mathang Sitna Chief Guest President Amadi Guest of Honor Oina Saruk Yake Tharonga Mari Lenana Wangang Loisingna Haikibada Sinjak Tamipal Tangdana ba hotnabada Aikoina Matam manghandana subanom bagi tangai fadaba leide masina isana isada thabak pijaba ngambada natana summit lon hengat hanbada so chauna kanaba piragani haike and at that time it will be very helpful. Mushroom cultivation is a simple Marketing language. Haukiba Megi Tarik Kunda Ukrul da Pangthokpa Manga Subasiri Festival ge Paulo Bachat pa Paumi Team Amada Gwaljabi duty Tawduna Leramba Maharegimen ke Security Personnel Singna Manipur State Transport Department ke Basta Manipur Thaba Wahi Lokto U Haina Thing Bapikhiba Thawong Adubo Yaning Daba Fongdoktuna Khongjom Circle Maira Paibina Sinduna Khongjom Police Station Maya da Leiba Community Hall da Maikai Adongi Ahalaman Maira Paibi Ima Ibel Singna Wakat Mifam Fangkre Wakat Mifam Aduda Saruk Yakibe Khongjom Circle Maira Paibi ki Secretary Nirmalana Fongdorakpada Haukiba Megi Tarik Kunda Thokiba Gwaljabi ki Thaudok Ado Khongjom Maikai da Leiriba Khongjom Texam Samaram Jingtham
Langathel amadi Langthabal na Chingbagi Maira Paibi Ima Ibel Singna Yaningdaba Phongdoktuna Wakat Mifam Asi Phambani Numit Adugi Thaudok Adu Manipur Governor Chief Secretary DGP amasung Security Advisor na Daita Pugadabani Manipur gi manungda Manipur haiba wahi thaba yaroi haibase kanagi thawin sinno Central Security Force singna maitai furupo karishu laitana khanba yaningde Security gi asigumba mathong huktaba thawong adugi mathakta lengak asina chap chabe action logodabani matik chadraba Chief Secretary DGP amadi Security Advisor from Thadokadabani Thaudok adugi matangda Governor na miyamda mayek sengna Sengdok kadabani haiba wafam sing phongdoke Wakat mifam aduda Governor na miyamda apology tau DGP Chief Secretary Security Advisor from Thadoo Governor gi mathakta Maharegimen Leibra amade Manipur gi ngamkhaida singnarakpa khudingmak thengnagani haina iba plaque card sing sinakhi Manipur da purup kangluk kuncha ka humdoina khunda bani Manipur ha ji purup mayam sina atop purup chungjina magi separate administration tawjarage haidana purup mayam sina tala gadi madu punamak tu India government na piba ngamgadawri brabra kuki jo kangbuna hariba mawi separate administration pigadabani haidana haide aduda makogi kuki gi MLA tada hawjek BJP government paibada Manipur da su yawriba aduga India da su BJP na pairiba adugumba kuki gi MLA tarana makogi kuki lalhoba singdugi mathakta tongjanlaga makoga manaraga Manipur dagi separate administration pigadabani haidana tanbada India government na makogi mathakta action amata lawdribase Indian constitution gi manungda makoida pisa tawnganaba pisa amata leitabra maitai haiba kanglop sina leiba makaidi Manipur to khai to ba taba sungya yaroi Manipur to khai tahananaba silakba kanglop khudingma ekoi maitai khunai ni hingi gaidi akoi na ngamnaba thengnagani khudingmak mayoknagani ekoi thawai tharabsu thagani nupi angang khaktana ekoi matam khudingmaka Manipur ki integrity thugainaba kanarpa kanglop khudingmaka ekoi mayoknagani haidana ekoi khongjom sakra mara Lamding Elambam Lekai da Leiba Mari Matang Suba Khorom Atai Bimangangna Layeng Zatharaki Bachahi Ahum Hafum Farakpage 3rd Anniversary Ceremony Galoinana Naungna Saba Layeng Sanglen Sangabigi Thoram Jaklen Yaungna Pangthokre Thoram Maduda Khangabo Kendragi Honorable MLA O Sujar Kumar Ningthauzam Mangi Amadi Dr. Narengbam Rajiv Kumar Social Worker Amasung Yumnam Ibo Pishakna Mathang Sitna Chief Guest President Amadi Guest of Honor Oina Sarugaki Loinana L. Roman Maitei, Chairperson Child Welfare Committee Thauban, Ojit Sorokhaibam President Liwa, Lamding Secretary, Light-Minded Group Manipur, Laishram Sobasandra Social Worker, Sitra Pangambam Singer, Nauboy Huidrom Singer, Ras ELANGBAM Singer, Hamom Sadananda Singer, Bishwa Sanambam Music Director, Pilot Naurem Manipur, Film Artist, Commander Arambay Unit 3 na chingba miyoy kaya special invitees oina saruk yaki. Tharamadu da wangang loy oikiba kaya na khorom atay bimangangi treatment center asibu he na afaba oina ba suggestion kaya supiki. Farmers Club Sunusipay na ta sigi kontra fawa pangtukadaba Marirak Suba State 11 Iruhay Watermelon Festival ase Manipur lengak na sinbiduna State 11 Festival gi thakta pukhatpituna Iruhay kumhay ase pangthokpiragade lawmi singna amuka hena thabak suningnomning ba pokhanduna semilot fagathanduna lawmi singda asawa mateng oigani haina Farmers Club ki President Laishram Syam Kumar na phongdokre Wafam ase Farmers Club Sinusipay na sinduna tha sigi kunga taruk tagi hauduna Sinusipay Market Complex ta numit mangani pangthokadaba mari suba Iruhay kumhaygi ngarang humni janban numitta lawmi singda awareness pibagi thoramda Laishram Syam Kumar na phongdorakkibani mahak na makha tarduna haikibada Bisnupur District ki manung janba Sinusipay khulda ing kumjalising amaga chamapan marufutara ka taruk tagi lawmi humdrana Iruhay thaba horakkibadagi ngasidi khunga ngasi ki lawmi singna mathang thanaraktuna pak sanna Iruhay watermelon thaluna ningtina puthok
पोथोक पुथोकपदा माई पाकपा खुल अमा ओइरे खुल असिना चहीदा वाटरमेलन मेट्रिक टन 400 हेना इरुहै पुथोकपसु ngamle खुंगांग असिगी लौमी सिंगी थवाई यावबा अमदि फार्मर्स क्लब असिना इरुहै कुमहै वाटरमेलन फेस्टिवल ममांगदा अहुमलक पांथोखरबा मतुंगदा मतम खरा लेपलुरबा मतुंग हंदक अमुक मरीसुबा इरुहै कुमहै पांथोकपा ngamle कसai lemon androgi pineapple festival toduna state ki kumhai oire sunusified su iruhai gi puthok pothok marang kaina puthokuna manipur gi miyam pijaba ngambagi thakta laklibani maram sina manipur lengakna state ki thakta oina iruhai kumhai ase pangthok haningi haiki thoram aduda water resources department ge tolerance saka kisan morka bisnupur district ki secretary irengbam newton fubala gram panchayat ki pradhan Ningthaujam Ranjit, New Life Foundation के सेक्रेटरी डॉक्टर लमाबम पिसक, मोइरांग पुलिस स्टेशन के ओसी खाइदियम राजन खंगबम, वेटरनरी डिपार्टमेंट के डॉक्टर सुनीता ngangbam, डॉक्टर एम लेबाकंबे, डॉक्टर टिहाइस रीना देबिना, अथोइब मिथुंगलें सिंह अमदे वांगांग लोइसिन ओइना सरुक याके थौरम अदुदा फोकस ग्रुप मेंटल हेल्थ अमसुंग साइको सोशल काउंसलिंग एंड मोटिवेशन टू ड्रग्स एब्यूज हाइबा मतंगदा लौमी सिंगना अवेयरनेस सु पिखि पूरी मफम कैसु पांथक त्रवा पांथो मरु सही में पांथो तोकिवा अदु खोइसि सही मरी पांथोवा अदु बोट पसि नाराबा असुबा वाटरमेलन इन भय न को से स्टेट फेस्टिवल ओइना कोइदावता नसिबि अंदोलस्कि मियाम देदाई थोंता दिगु मियाम खम है नंगसिबि लीडरसिना हम खंडेरा को स्टेट फेस्टिवल ओइना बगी लंबिसि यापियु अबसुं स्टेट फेस्टिवल ओ हेदु लंथम सिगी तुमदि मियाम लंथम मुट पदायदवा अदुबा पाम्बि येनो हावगा लंथम शिक्षा तबलंदिसे अदु लंबि वाना ओ हेनसायबो मफम सिमसु खंजगे अरोइबदा मरोइबा पाउ अमुहन्ना संबित पत्रा अमसुंग लोक सभा के मेंबर अहुम प्रेस काउंसिल दा नॉमिनेट तौख्रे कांग्रेस मेंबर सासी थारू नलुचिंगबा मिहुत कांगबु मना ngarang panama gi president Jos Rual Mulino unakre Manipur da haukiba pung kunmari dagi leftana nong chuba dagi mafam kaya ising thumjille CSO Singpunsin Lu Punsin Rabadi Khongjang Amata Saruk Yaroi Haina Kutma Mayang Infana Thadorak Pacherol Amada Phongdorakle Amade India da COVID naba miyoy lising ama henkre Hauziki oinadi Mami TV na santok chaba Manipuri pau matang sida loijare makha thapa pau gidamak midyeng taduna lebiyo